Special Operation Group Thoubal, Thoubal District Police Commando, amadi kuntraga humdoi shuba Assam Rifles ke apunba team amana ngasi ayuk Gwarok Reserve Hill Range da Operation chatthabada Yamlaba Khutsu-Khutlai kaya phagatpa ngamkhre. Police tagi fangba pau amana hai akaknaba pau ama fangbadage Thoubal District ki SP ki mideng makhada Thoubal District Police Commando ki OC luchingba Special Operation Group Thoubal, Thoubal District Police Commando amadi Assam Rifles ke COB Lilong amadi Thoubal ki team amana ngasi ayuk pung mari makhai rom taba adwaida Gwarok Reserve Hill Range Operation chathakhe. Operation adu da bomb yauna Yamlaba Khutsu-Khutlai kaya phagatpa ngamkhre. Phagatpa sing adudi magazine yauna factory made pistol ama magazine yauna country made pistol ama 36 HE hand grenade manga 80 WP grenade ane 9 mm ge nongmai maru taret 5.56 mm ge nongmai maru ahum amade 7.62 mm ge nongmai maru tarane. Operation adu ngasi ayuk pung mari makai adwaidage ayuk pung taruk makai fauba tathakhe faraba polam sing ado makha taba logi thabak lokhanaba Yaripok Police Station da case ama lokhatuna thigatpa hokre haina pau asina makha tari.